IDP ꯌꯨꯝ ꯐꯦꯃꯤꯂꯤ ꯍꯨꯝꯐꯨꯒ ꯃꯔꯤꯔꯣꯝꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯈꯤꯕ ꯍꯟꯗꯛꯀꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯅꯠꯇꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯇꯩꯁꯤꯡ ꯍꯟꯖꯤꯜꯍꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯉꯝꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯃꯇꯝ ꯆꯪꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤꯕ ꯑꯗꯨꯒꯤ ꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯗꯨꯝ ꯇꯥꯗꯨꯅ ꯂꯥꯛꯄꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯤꯌꯥꯝꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅꯕꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯁꯤ ꯃꯇꯥꯡꯁꯦ ꯀꯔꯝꯆꯟ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯁꯒꯣꯜꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯑꯣꯏꯕꯤꯔꯝꯕ ꯄꯥꯏꯔꯛꯄꯝ ꯂꯣꯀꯦꯜꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯅꯔꯕ ꯂꯣꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝꯗꯨꯅꯤ ꯃꯥꯅ ꯑꯃꯨꯛ ꯔꯤꯇꯔꯦꯠ ꯇꯧꯕꯅꯤ ꯂꯩꯉꯥꯛꯅ ꯁꯤꯟꯁꯤꯌꯔ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯃꯇꯝ ꯆꯪꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ IDPꯁꯤꯡ ꯑꯁꯤ ꯍꯟꯖꯤꯜꯍꯟꯅꯅꯕꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯩꯉꯥꯛꯇ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦꯕ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤꯀꯣ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯆꯞ ꯆꯥꯕ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯑꯃ ꯐꯥꯝ ꯑꯣꯏꯕ ꯁꯣꯏꯗꯅꯃꯛꯀꯤ ꯍꯟꯖꯤꯜꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯃ ꯂꯩꯇꯕ ꯃꯥꯟꯕꯒꯤ ꯄꯣꯠꯁꯤ ꯎꯏꯌꯦꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯃꯁꯤ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯑꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ PK ꯁꯤꯡꯗꯨ ꯄꯨꯊꯣꯛꯈ꯭ꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ PK ꯒꯣꯌꯜ ꯍꯥꯞꯄꯛꯏꯅꯦꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯥꯗꯔ ꯅꯠꯇꯕ ꯃꯅꯤꯄꯨꯔꯗ ꯀꯣꯔꯤꯌꯟ ꯁꯨꯡꯂꯩ ꯂꯩꯔꯛꯇꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯗꯔꯒꯤ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯗꯤ ꯐꯩꯀꯣ ꯁꯨꯡꯅꯠ ꯅꯠꯇꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯗꯔ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯥꯗꯔꯗꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯀꯥꯗꯔ ꯒꯋꯥ ꯑꯗꯨꯒ ꯑꯔꯨꯅꯥꯆꯜꯒꯤ ꯑꯃꯗꯤ ꯑꯇꯩ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯀꯥꯗꯔꯗ ꯋꯥꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ IAS ꯑꯣꯐꯤꯁꯥꯔ PK ꯒꯣꯌꯜꯁꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯁꯜꯂꯛꯈ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯃꯥ ꯄꯨꯁꯜꯂꯛꯑꯕ ꯃꯇꯨꯡꯗ PK ꯁꯤꯡ ꯂꯩꯔꯤꯉꯩꯗ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ IDPꯁꯤꯡꯁꯦ ꯃꯌꯨꯝ ꯃꯔꯝꯗꯝꯁꯤꯡꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯤꯔꯝꯕ PK ꯁꯤꯡꯅ ꯄꯤꯔꯝꯕ ꯊꯥꯖꯕ ꯑꯗꯣ नौना लाइव चीफ सेक्रेटरी मधुगी थबक चथरंब तारगदी गवर्नमेंट की IDP सिंह से रिहेबिलिटेट तौननबगी हंजनबगी गवर्नमेंट की डिसीजन मागी सब साब फिरेप अमल लई हैबसे थाजरंगनेब अदो PK सिंह ना हैरमब मतुंगदा मधुगी थबक तो कनागुम करीगुम अमता मधुगी मची लेंब मधुगी माइकैदुदा थबक तौबसे उदे मियामना हंदक्सी संगाई फेस्टिवल दा मपुंगोइना अदुगी ममांगदगी हंजनबा एटेम अखोगी IDP सिंह असना मागी मयुम हिंगोल मरमदम मयुम मरान याई सिंगुदा हंजिनबा होटनबगी अखोई चंगे होटनबा मतमदा सिक्योरिटी फोर्स सिंगा मुकनबा सोपा पनबा नंबर थेंखांग हौजे थेंखांग मयाम अमा थोखरबा मतुंगदा अमु गवर्नमेंटना अखोगी पीसफुल ओइराबा अखोगी कई हाइतारे नॉर्मेंसी लाए हाइबदौना हाइबा ओइना संगाई फेस्टिवल पलपदुददी सागी IDPs मयामगी खोइसाउनबा कनो तौबजे हेंजलकपा हेना अपुनबगी पांगल लमा सागलकपा अदुगा कोकोमीगी करीगी फिरे मयामदुनो मपुंग ओइरकांदा IDP सिंगसिना हंजनबगी होनरकपा एटेम्पसी खरे हेना तौरकपा प्रोटेस्ट मयाम चथरकपा मतमजिदा हौजिकसी ममिंगी ओइना हाइगद्रा सागी विष्णुपुर डिस्ट्रिक्ट की लेमराम वारोई चिंगी मोई चनी गे यांखै तरेट नहान हंजनबगी पोट अमखक लाए सी मंगाइरे अदुना जिक येंगो यारिदी तसेंना हाइरगदी हुजुक फावबदा अदु खुदम ओइना खरा हाइबा याननबगी हंजनलनबा हौरी हाइदना मियामदा कोई फॉल्स ऑफ अमा थाजबा अमा सुम पीरकांदा मयाम जे खितंग अमु पुनिंग फादनबा तौबा मानबगी मो तसेंना हंजलनगे हारगदी हंजलननबगी केनो दु थबक तु गवर्नमेंटना तौगे हारगदी ngसागी क्वारपम लोकेलना हाइबिरिबा अदुमबा अदुम लोइने इराय लाइबा पोपनेबा तौगेना गवर्नमेंट को तौगेना खलगदी कदोबगी ngमोइदे गवर्नमेंट थोबा थबक अदो गवर्नमेंट मदुगी केनो दु लेतबरा हुगी फावबदा मोइना पांबा एजेंडा खरा मखोइना पांथोकनिंबा केनो खरा पांथोकपा हुगी फावबदा पांथोकत्रि हाइना खलकांदा IDP सिंगसे हंजलन
ꯅꯕꯒꯤ ꯊꯕꯛꯁꯤ ꯂꯧꯈꯠꯇꯕꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯍꯟꯒꯗꯧꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅ ꯍꯟꯖꯤꯜꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯈꯨꯗꯝ ꯑꯣꯏꯅ ꯈꯔꯅ ꯄꯪꯌꯥꯗ ꯌꯥꯄꯣꯟꯇꯦ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯀꯥꯟꯗ ꯀꯩꯗꯧꯕꯒꯤ ꯍꯟꯖꯤꯜꯍꯟꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯤ ꯂꯝꯕꯤ ꯐꯥꯎꯕ ꯆꯠꯍꯟꯕ हाईवे चलहंद्रिबा अदे आईडीपी जी हंजलंद्रिबगी पोटसे सिना सर्टेन करी हाइतारे अखोइगी अदुम तसेंग बफर जोन कैनो मैम अदुम ngaktana tawbusina कुकी जोमी सिंगना पामिबा मखोइ ngaktagi मफम अमा लम अमा अदुम कल्लगा थंबगी कैनो सि हेन गवर्नमेंट ना हुजि आईडीपी जिंग हंजलंदबा नेशनल हाईवे जिंग मैतै सिंग चलहंदबा सिना अदुम कैदौगे हाइबा मतमदा गवर्नमेंट की तौरिबा थोंग असिना कुकी जोमी मिलिटेंट सिंग असिना पाम्बा मखोइना पामेबा मखोइगी पांदमबदो फंगहन्नबगी माइकैदे हेना गवर्नमेंट की थोंग असिना पुनिंग थौगली हाइदना एदमाइन थमजगे तंग